ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯂꯩꯖꯔꯤꯕ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯆꯦꯅꯦꯜꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯃꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯂꯩꯍꯥꯎ ꯃꯈꯣꯡ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯤ ꯃꯤꯁꯕꯥ꯫ ꯋꯥꯔꯤ ꯑꯁꯤꯅ ꯍꯤꯡꯂꯤꯕ ꯑꯃꯗꯤ ꯂꯩꯈꯤꯗ꯭ꯔꯕ ꯀꯅꯥꯒꯨꯝꯕꯤ ꯑꯃꯠꯇꯒ ꯃꯔꯤ ꯂꯩꯅꯖꯗꯦ꯫ ꯑꯏꯕꯤꯅ ꯋꯥꯈꯜꯅ ꯁꯥꯒꯠꯆꯔꯒ ꯇꯥꯕꯤꯔꯤꯕꯁꯤꯡꯒꯤ ꯉꯥꯏꯍꯥꯛꯇꯪ ꯑꯣꯏꯔꯕꯁꯨ ꯄꯣꯊꯥꯅꯕ ꯍꯥꯏꯗꯨꯅ ꯁꯦꯝꯖꯕ ꯋꯥꯔꯤꯅꯤ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯂꯩꯍꯥꯎ ꯃꯈꯣꯡ꯫ ꯂꯝꯇꯥꯒꯤ ꯍꯨꯝꯅꯤ ꯄꯥꯟꯕ ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠꯅꯤ꯫ ꯅꯨꯃꯤꯠ ꯑꯁꯤꯗ ꯂꯦꯝꯕ ꯑꯃꯗꯤ ꯄꯤꯌꯥꯏꯅꯨ ꯌꯥꯝꯅ ꯍꯔꯥꯎ ꯅꯨꯡꯉꯥꯏꯅ ꯂꯨꯍꯣꯡꯕꯒꯤ ꯊꯧꯔꯝ ꯑꯃ ꯄꯥꯡꯊꯣꯛꯂꯤ꯫ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯁꯥꯈꯤ ꯑꯣꯏꯗꯨꯅ ꯀꯨꯟꯗꯣ ꯄꯣꯔꯦꯡ ꯉꯛꯁꯝꯗ ꯍꯨꯛꯅꯗꯨꯅ ꯄꯨꯟꯁꯤꯒꯤ ꯑꯅꯧꯕ ꯂꯩꯃꯥꯏ ꯑꯃꯒꯤꯗꯃꯛ ꯈꯣꯡ ꯊꯥꯡꯖꯤꯜꯂꯛꯈꯤꯕ ꯌꯥꯏꯐꯔꯕ ꯀꯣꯔꯧ ꯅꯨꯃꯤꯠ ꯑꯃꯅꯤ꯫ ꯀꯣꯔꯧ ꯅꯨꯃꯤꯠ ꯑꯁꯤꯗ ꯑꯐꯕ ꯅꯨꯡꯉꯥꯏꯕ ꯌꯨꯝꯄꯥꯜ ꯑꯃꯒꯤꯗꯃꯛ ꯈꯣꯡ ꯊꯥꯡꯖꯤꯜꯂꯛꯈꯤꯕꯤ ꯄꯤꯌꯥꯏꯅꯨ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯃꯇꯤꯛ ꯃꯉꯥꯜ ꯂꯩꯕꯤ ꯃꯌꯥꯝꯅ ꯁꯛꯈꯪꯂꯕꯤ ꯑꯣꯖꯥ ꯅꯨꯄꯤ ꯑꯃꯅꯤ꯫ ꯑꯃꯔꯣꯝꯗ ꯃꯍꯥꯛ ꯂꯥꯏꯅꯤꯡ ꯂꯥꯏꯁꯣꯟ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯆꯦꯠꯅ ꯅꯤꯡꯖꯕ ꯑꯣꯖꯥ ꯅꯨꯄꯤ ꯑꯃ ꯑꯣꯏꯅ ꯍꯧꯔꯛꯈꯤ꯫ ꯃꯍꯥꯛꯅ ꯄꯨꯟꯁꯤꯒꯤ ꯂꯩꯄꯨꯟ ꯁꯦꯝꯗꯨꯅ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯁꯦꯕꯥ ꯇꯧꯅꯕꯒꯤꯗꯃꯛꯇ ꯂꯥꯛꯈꯤꯕ ꯂꯦꯝꯕꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯂꯥꯏ ꯇꯤꯟꯗ ꯊꯥꯖꯗꯕ ꯑꯃꯗꯤ ꯏꯅꯥꯛ ꯀꯩꯔꯥꯛ ꯍꯨꯟꯕꯒꯤ ꯍꯧꯅꯕꯤ ꯋꯥ ꯆꯥꯎꯅ ꯆꯥꯎꯅ ꯉꯥꯡꯕ ꯑꯗꯨꯒ ꯃꯥꯒꯤ ꯃꯊꯛꯇ ꯋꯥ ꯉꯥꯡꯕ ꯌꯥꯗꯕ ꯒꯨꯟꯗꯥ ꯐꯗꯥ ꯑꯣꯏꯅ ꯇꯧꯕ ꯃꯤꯑꯣꯏ ꯑꯃ ꯑꯣꯏꯅ ꯍꯧꯔꯛꯏ꯫ ꯑꯗꯨꯝꯅ ꯇꯧꯗꯨꯅ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯂꯨꯍꯣꯡꯕ ꯑꯗꯣ ꯇꯞꯅ ꯇꯞꯅ ꯂꯣꯏꯁꯤꯟꯈꯤ꯫ ꯃꯇꯝꯗꯨ ꯑꯍꯤꯡꯒꯤ ꯄꯨꯡ ꯑꯃꯃꯨꯛ ꯇꯥꯔꯤ꯫ ꯂꯦꯝꯕ ꯑꯃꯗꯤ ꯄꯤꯌꯥꯏꯅꯨ ꯐꯖꯔꯕ ꯐꯃꯨꯡ ꯃꯊꯛ ꯑꯗꯨꯗ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯀꯤ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯑꯗꯨꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯅꯤꯡꯊꯤꯅ ꯇꯨꯝꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯌꯨꯝ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯀꯔꯤꯒꯨꯝꯕ ꯃꯈꯣꯜ ꯑꯃ ꯇꯥꯔꯤ꯫ ꯈꯣꯟꯖꯦꯜ ꯑꯗꯨꯗꯤ ꯅꯨꯄꯤ ꯑꯃꯅ ꯁꯨꯠ ꯁꯨꯠ ꯀꯞꯇꯨꯅ ꯆꯠꯄꯒꯤ ꯃꯈꯣꯜꯅꯤ꯫ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯄꯤꯌꯥꯏꯅꯨ ꯇꯨꯝꯂꯝꯕꯗꯒꯤ ꯃꯃꯤꯠ ꯄꯥꯡꯊꯣꯔꯛꯂꯤ꯫ ꯃꯍꯧꯁꯥꯅ ꯃꯍꯥꯛ ꯑꯁꯦ ꯃꯤꯠ ꯅꯥ ꯌꯥꯝꯅ ꯁꯤꯡꯒꯟꯕꯤ ꯑꯃꯗꯤ ꯇꯨꯝꯕ ꯃꯇꯝꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯆꯠꯈꯤꯕ ꯑꯃꯗꯤ ꯀꯔꯤꯒꯨꯝꯕ ꯃꯈꯣꯜ ꯑꯃ ꯇꯥꯕꯗ ꯊꯣꯛ ꯍꯦꯛꯇ ꯍꯧꯒꯠꯀꯟꯕ ꯌꯥꯝꯅ ꯃꯤꯠꯁꯤꯡ ꯅꯥꯁꯤꯡꯕ ꯅꯨꯄꯤ ꯑꯃ ꯑꯣꯏꯅ ꯍꯧꯔꯛꯈꯤꯕꯅꯤ꯫ ꯃꯍꯥꯛꯅ ꯄꯤꯛꯂꯤꯉꯩꯒꯤ ꯄꯨꯟꯁꯤꯗ ꯊꯥꯡ ꯇꯥ ꯇꯝꯗꯨꯅ ꯑꯦꯋꯥꯔꯗ ꯀꯌꯥꯁꯨ ꯐꯪꯉꯛꯈ꯭ꯔꯕꯤ ꯅꯨꯄꯤꯅꯤ꯫ ꯃꯍꯥꯛꯀꯤ ꯊꯥꯡ ꯇꯥꯒꯤ ꯁꯤꯟꯐꯝ ꯑꯗꯣ ꯈꯖꯤꯛꯇꯪ ꯅꯥꯊꯩꯔꯒ ꯃꯄꯥꯕꯨꯡꯅ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡ ꯃꯄꯥꯕꯨꯡꯅ ꯑꯣꯏꯔꯝꯕ ꯑꯣꯖꯥ ꯑꯗꯣ ꯃꯍꯥꯛꯅ ꯗꯥꯏꯍꯥꯔꯅꯦꯁꯇ ꯊꯕꯛ ꯆꯪꯗꯨꯅ ꯃꯄꯥꯕꯨꯡꯒꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯊꯕꯛ ꯄꯨꯈꯤꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯅ ꯄꯥꯝꯖꯔꯤꯕ ꯊꯥꯡ ꯇꯥ ꯑꯗꯣ ꯇꯣꯛꯊꯣꯛꯇꯨꯅ ꯑꯣꯖꯥꯒꯤ ꯁꯤꯟꯐꯝꯗ ꯆꯪꯂꯛꯈꯤꯕꯅꯤ꯫ ꯃꯍꯥꯛꯅ ꯊꯥꯡ ꯇꯥ ꯇꯧꯔꯤꯉꯩ ꯃꯇꯝꯗ ꯁꯤꯡꯈꯤꯕ ꯇꯦꯂꯦꯟ ꯑꯗꯨꯃꯛ ꯃꯁꯥꯗ ꯍꯧꯖꯤꯛꯁꯨ ꯌꯥꯎꯔꯤ꯫ ꯇꯥꯔꯤꯕ ꯈꯣꯟꯖꯦꯜ ꯑꯗꯣ ꯄꯤꯌꯥꯏꯅꯨꯅ ꯑꯁꯨꯝ ꯇꯥꯔꯝꯕꯗꯒꯤ ꯃꯍꯥꯛꯅ ꯃꯅꯥꯛꯇ ꯇꯨꯝꯂꯤꯕ ꯂꯦꯝꯕꯕꯨ ꯃꯁꯥ ꯅꯣꯝꯗꯨꯅ ꯍꯧꯗꯣꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯂꯦꯝꯕꯅ "ꯀꯔꯤꯅꯣ? ꯀꯔꯤ ꯑꯃꯨꯛ ꯇꯧꯔꯒꯦ? ꯅꯣꯡꯉꯥꯜꯂꯕ꯭ꯔꯣ ꯇꯧꯏꯁꯤꯕꯣ?" "ꯑꯁ ꯑꯗꯨꯒꯤ ꯅꯠꯇꯤꯌꯦ ꯃꯈꯣꯜ ꯑꯃ ꯁꯨꯝ..." "ꯀꯔꯤ ꯃꯈꯣꯜꯅꯣ? ꯁꯦ ꯇꯨꯝꯃꯣꯁꯦ ꯍꯌꯦꯡꯗꯤ ꯅꯪ ꯅꯣꯡꯉꯥꯟꯗ꯭ꯔꯤꯉꯩꯗ ꯍꯧꯒꯠꯀꯦ ꯍꯥꯏꯔꯅꯤ ꯇꯨꯝꯃꯨ." ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯂꯦꯝꯕꯗꯤ ꯊꯋꯥꯏ ꯁꯥ ꯁꯥꯗꯅ ꯑꯗꯨꯃꯛ ꯇꯨꯝꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯄꯤꯌꯥꯏꯅꯨꯗꯤ ꯇꯨꯝꯊꯕ ꯍꯥꯏꯕꯗꯣ ꯌꯥꯔꯝꯗꯦ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯇꯥꯔꯤꯕ ꯈꯣꯟꯖꯦꯜ ꯑꯗꯣ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯃꯨꯟꯅ ꯇꯥꯔꯤ꯫ ꯃꯍꯥꯛ ꯍꯧꯕꯗꯤ ꯍꯧꯒꯠꯇꯦ ꯂꯣꯡꯅ ꯍꯤꯞꯇꯨꯅ ꯇꯥꯔꯤꯕ ꯃꯈꯣꯜ ꯑꯗꯨꯒꯤ ꯃꯥꯏꯀꯩꯔꯣꯝꯗ ꯃꯃꯤꯠ ꯑꯗꯣ ꯌꯦꯡꯗꯨꯅ ꯀꯔꯤ ꯇꯥꯔꯤꯕꯅꯣ ꯀꯔꯤ ꯍꯥꯏꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯁꯨꯠ ꯁꯨꯠ ꯀꯞꯇꯨꯅ ꯆꯠꯂꯝꯕ ꯅꯨꯄꯤ ꯑꯗꯨꯅ ꯃꯆꯤꯟꯗ ꯋꯥꯍꯩ ꯈꯔ ꯍꯥꯏꯔꯛꯏ꯫ ꯋꯥꯍꯩꯁꯤꯡ ꯑꯗꯨꯗꯤ "ꯍꯥꯠꯀꯅꯤ, ꯅꯪꯕꯨ ꯑꯩꯅ ꯁꯣꯏꯗꯅ ꯍꯥꯠꯀꯅꯤ꯫ ꯑꯩꯒꯤ ꯊꯋꯥꯏꯅ ꯉꯁꯤ ꯐꯥꯎꯕ ꯂꯩꯔꯝ ꯂꯦꯟꯖꯧꯕ ꯉꯝꯗꯅ ꯃꯤꯔꯥꯜ ꯂꯝꯕꯥ ꯑꯣꯟꯗꯨꯅ ꯂꯩꯔꯤꯕꯁꯦ ꯅꯍꯥꯛꯅꯅꯤ꯫ ꯅꯪꯅ ꯑꯩꯕꯨꯗꯤ ꯃꯤꯅꯨꯡꯁꯤ ꯂꯩꯇꯅ ꯍꯥꯠꯇꯣꯛꯄꯗ ꯅꯠꯇꯅ ꯂꯩꯔꯝ ꯂꯦꯟꯖꯧꯕ ꯉꯝꯍꯟꯗ꯭ꯔꯤ꯫ ꯑꯗꯨꯒ ꯅꯪꯅ ꯉꯁꯤ ꯑꯅꯧꯕ ꯄꯨꯟꯁꯤ ꯑꯃꯗ ꯈꯣꯡ ꯊꯥꯡꯖꯤꯟꯗꯨꯅ ꯀꯌꯥꯗ ꯅꯨꯡꯉꯥꯏꯅ ꯌꯥꯇꯥꯗꯨꯅ ꯇꯨꯝꯂꯤꯕ꯫ ꯅꯪꯒꯤꯁꯨ ꯃꯇꯝ ꯁꯣꯏꯗꯅ ꯂꯥꯛꯈꯤꯒꯅꯤ꯫ ꯃꯇꯝ ꯑꯗꯣ ꯑꯩꯍꯥꯛꯅ ꯉꯥꯏꯔꯤꯕꯅꯤ꯫ ꯍꯥꯠꯀꯅꯤ, ꯇꯨꯝꯅꯕ ꯍꯥꯠꯀꯅꯤ." ꯑꯗꯨꯝꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤꯕꯗꯨ ꯇꯥꯕꯗ ꯄꯤꯌꯥꯏꯅꯨ ꯇꯨꯝꯐꯝ ꯂꯥꯛꯐꯝ ꯈꯪꯗ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯁꯨꯠ ꯁꯨꯠ ꯀꯞꯇꯨꯅ ꯆꯠꯂꯤꯕꯗꯨ ꯀꯅꯥꯅꯣ? ꯌꯨꯝꯒꯤ ꯌꯨꯝꯊꯪꯅꯕꯗ ꯂꯩꯕ ꯑꯉꯥꯎꯕꯤꯒ ꯑꯣꯏꯔꯕ ꯖꯥꯠꯂ ꯈꯟꯗꯨꯅ ꯄꯤꯌꯥꯏꯅꯨꯗꯣ ꯋꯥꯈꯜ ꯉꯥꯏꯍꯥꯛ ꯈꯟꯗꯨꯅ ꯂꯩꯔꯤ꯫ ꯈꯣꯟꯖꯦꯜ ꯑꯗꯣ ꯑꯁꯨꯝ ꯂꯥꯞꯊꯣꯛꯈꯤꯕꯗꯒꯤ ꯍꯧꯖꯤꯛꯇꯤ ꯇꯞꯅ ꯇꯞꯅ ꯇꯥꯈꯤꯗ꯭ꯔꯦ꯫ ꯃꯁꯤꯗꯒꯤꯗꯤ ꯄꯤꯌꯥꯏꯅꯨꯗꯣ ꯃꯍꯥꯛꯁꯨ ꯐꯩꯖꯨꯞ ꯆꯤꯡꯈꯠꯇꯨꯅ ꯇꯨꯝꯅꯅꯕ ꯁꯦꯝ ꯁꯥꯈꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛ ꯑꯗꯨꯃꯛ ꯇꯨꯝꯊꯈ꯭ꯔꯤ꯫ ꯃꯍꯥꯛꯅ ꯍꯦꯛ ꯇꯨꯝꯈꯤꯕꯒ ꯃꯥꯒꯤ ꯂꯨꯈꯨꯝꯗ ꯂꯩꯔꯤꯕ
इसिंगी बटल अदो नाकलदा सट लाउना इंथोखी तौरीबा अदुती पियाइनो अमती लेंबदो नुंगाइना तुमखिबना उखिबा नती अदुमना तौदुना मतम अदो हौख्री मथंगी नो ngaली लाकपदा ngaरिबा ओइबनिना पियाइनोना ngarang थोखिबा थौदोक अदो युंगी मियोइ अमतदा तमद्री अदुगा युंगी युमलोनबदा अंगाउबीगुंबा लेब्रा हाइदुनसु करी अमता हंखिद्री मासिगी मतुंग नुंथिलगी मतमदा पियाइनोगी ममा होय नोंगानबगी लाक्तुना अचा अथ कया अमा चारी अदुमना लांगलिंगै पियाइनोना खलंबा महाकी ममादा पावदो तमगे खनखिबदुसु मरांग मरांग तौबदुना अदुमक काउथोखिबदगिदी तमद्री मासिदगिदी पियाइनोगी ममा होयदुसु टेक द काइतना अना अयेक याउदुना पालू नपुरोइबगी सेबा मतों लोमना तौदुना पुंसी लोमबा ओयु हाइदुना याइफमंगोल पिरमलबा मतुंग मागी मागी मयुमदा हनख्री पियाइनु ममागी मखोंग सोकना खुरुमजदुना लेहौई मतमदि असुम हौखिबना हौजिक्ति नुमिदांग वाइरमगी मतम यौसल्लकली लेमबदो थोंगालदा ममानबा खरा उनगनी हाइदुना चटखी पियाइनुना चाखुमदा चाक थोंदुना मनेमबोक लैसनागा पुन्ना चाखुमदा चाक थोंलरी लेमबगी मचिन मनाउसी महाक मतोमतनी महाकी ममागा मपागना मतोमता पोई मदुदा नतना मपाबुंग अचौबा थबक अमा तौई मदुना इमुंग अदो थोइतोंना कोमना नुंगाइना पालिबनी अदुमना तौदुना हौजिक्ति लेमबगी ममा लैसना अमदी महाकी लोइनबी पियाइनु मखोय अनिना थोंग थाक्लिबदो लोइसल्लकली मसिदगिदी पियाइनुना लेमबदा फोल तौदुना चाक लोइरे चारनबा तौरसी हाइदुना कौख्री लेमबसु होय हाइदुना ममानबा सिंगा पुलंबदगी युमदा अरुबा थबक अमगी कौरकले आई चटलगे हाइदुना महाक लाकली मतमदुदा ममानबा सिंगना करेमनदुना फागी तौदुना नोहौवी अदुमना तौदुना लेमबा पियाइनु लैसना अमती पियाइनुगी मकुबोक लैसनागिना मपुरोइबा ओइरिबा थोइबा मखोइ मरी पुन्ना चाखुमदुदा चाक चामिनरी मदुगी मतुंग चक्चा तोप लोरबा मतुंग लेमबा अमती थोइबा मखोइ कादा संख्री अदुगा पियाइनु अमती महाकी मनेमपोक लैसना मखोइ अनिना कोलिक सिंगदो लोइसिन खमजलहौरी मदुगी मतुंग लैसना सु थबक अयाम्बा लोइसिनलबगी तुंगदा महाक सुमागी कादा तुम्बा संख्री हौजिक्ति पियाइनु मतोमता चाक्संगदुता कोलिक सिंगदो मफम साना साना लोइसिनदुना लैरी अदुमना तौरिङै तान्जादुता महाकी तुंगलोमदा कनागुम्बा अमा सटखिबगी सागुम फंगी मतमदुता पियाइनुदो तुंगदा सट लैथोरई अदुगा महाना येंथोरकपदती मनेमपोकी कादा कनागुम्बी अमा सटखिबदो महान उरी मतमदुदा पियाइनुदी थोइना खंजिलुदी महाकी मनेमपोकना कादुता संगलिबनी खंदोक्तुना अदुमक महाकी थबक अदो तौदुना लैरी मासिदगी महाकना थबक अदो लोरबा मतुंग चाखुमदो मई मुथतनमलगा महाकसु महाकी कादा लाकली मतम अदुदा लेमबदो महाकी मोबाइलदा फिल्म येंदुना लैरमी मतम अदुदा पियाइनुना संगसिल्लक्तुना करिनो हजि फाउतुमलमजिसिबो ngसाइना चंख्रबदाइने ओइ कइनो नंग हाइदुबो नंग गाइबनिने से तुमलसलो नंगबु तुमनिमगमता फाउदब्राबा ngसाइदगी चाखुमसिदा कोरंग्रांग युमजाउसिदा हंगन अंदा चलिदुबु वादब्राबा कइदुबो नंगना युमजासिदा हंगन अंदा चलिदुबो हा कइनो हाइदुबो आइदि चासंदा दुम लैये युमजाइदा चतिना अस यारेसे तुमसलो अदुमना लेमबना पियाइनुदा हाइदमलबा मतुंग लेमबदो तुमथनबगिदमक्ता हिपख्री पियाइनुसु लेमबना हारि वफमदो करिनो हाइदुना महाक वखल तौरी मसिदगी फागी तौरीबोय निंगदुना महाक सदुम हिपथरी अदुमना तौदुना मतमदो थेंजललकली मतमदु अहिंगी पुंग बारो मुक तसलकपा अदवाइदनी मतमदुदा ngarangki matogum yum madugi akoibada kanagumbi ama kaptuna chatpagi makoldo tarakli khonjal adu tabada ngarangi matogum piainu mamit ado khangpang pangthorei ngasisu ngarangi matogum susut kappa murum sonbagi makol adu taba aduta piainu tumthaba yadaduna mahaki mapuroiba lembabu haudui matamaduda lembadi haugalu haibi yadi masidagi piainu na makajaida kanna sikpadagidi lembado haugalekli aduga karino minangna tawrisibo ha kaidoroge ba bangna mangnungai kansida as amta ngai khose tu asida nupi ema kaplaga chalisibu tabraiba ngarang di piainu na kanano ama kapagi makhol tai natragana karigu makhol ama tai haikhibani na lemba kaya thoina khanjiludabani adubu ngasidi piainu na
nupi amana kaptuna chatpagi makhol tai hairakpaduta lembado mamit khangsing singi aduga karino haiduna mahakchu taduna yengi matamaduda mahakna taduna yengbadadi khonjalado mahakna tadi maruda lembana karino nang haidubo makhol debda tazu tadana nati nangbu hujikchu taribro au tari tu ꯑꯩꯈꯣꯏꯒꯤ ꯀꯥꯒꯤ ꯊꯣꯡꯅꯥꯎ ꯃꯄꯥꯁꯤꯗ ꯁꯨꯝ ꯆꯪꯁꯤꯜꯂꯛꯏꯁꯤꯗꯤ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯂꯦꯝꯕ ꯇꯧꯐꯝ ꯂꯥꯛꯐꯝ ꯈꯪꯗꯦ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯐꯃꯨꯡꯗꯒꯤ ꯐꯨꯛ ꯍꯧꯒꯠꯂꯒ ꯃꯈꯣꯏꯒꯤ ꯀꯥꯒꯤ ꯊꯣꯡꯅꯥꯎ ꯑꯗꯣ ꯁꯠ ꯍꯥꯡꯗꯣꯛꯇꯨꯅ ꯃꯅꯤꯡ ꯃꯃꯥꯡ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯀꯅꯥ ꯑꯃꯠꯇꯗꯗꯤ ꯂꯩꯕ ꯎꯗꯦ ꯃꯗꯨꯗ ꯂꯦꯝꯕꯅ ꯑꯁ ꯅꯪ ꯋꯥꯈꯜꯅ ꯋꯥꯔꯤꯅꯤꯗ ꯁꯦ ꯀꯅꯥꯅ ꯆꯤꯁꯤꯗꯤꯁꯦ ꯍꯜꯂꯣ ꯀꯅꯥ ꯀꯅꯥ ꯂꯩꯒꯦ ꯄꯤꯌꯥꯏꯅꯨꯁꯤ ꯇꯨꯝꯕ ꯌꯥꯗ꯭ꯔꯦꯕ ꯇꯝꯅꯒꯦ ꯍꯥꯏꯔꯁꯨꯅꯦ ꯍꯌꯦꯡ ꯑꯌꯨꯛꯇ ꯑꯣꯀꯦ ꯑꯗꯨꯝꯅ ꯂꯦꯝꯕꯅ ꯐꯥꯀꯤ ꯇꯧꯕꯗꯨꯗ ꯄꯤꯌꯥꯏꯅꯣꯗꯣ ꯀꯤꯔꯝꯕꯗꯨ ꯈꯔ ꯐꯕꯒꯨꯝ ꯃꯣꯃꯣꯟ ꯅꯣꯛꯏ ꯃꯁꯤꯗꯒꯤ ꯄꯤꯌꯥꯏꯅꯣꯅ ꯐꯔꯦꯁꯦ ꯊꯣꯡꯅꯥꯎꯒ ꯂꯣꯟꯁꯤꯜꯂꯝꯃꯣ ꯇꯨꯝꯂꯁꯤ ꯍꯥꯏꯔꯛꯄꯗꯒꯤ ꯂꯦꯝꯕꯅ ꯃꯁꯤꯗꯤꯕ ꯆꯤꯟꯅ ꯋꯥꯈꯜ ꯑꯣꯏꯔꯝꯒꯅꯤ ꯑꯁꯣꯝꯅ ꯍꯥꯏꯔꯒ ꯊꯣꯡꯅꯥꯎꯗꯣ ꯂꯣꯟꯁꯤꯜꯂꯛꯄ ꯃꯇꯝꯗ ꯊꯣꯡꯅꯥꯎ ꯑꯗꯨꯅ ꯈꯖꯤꯛꯇꯪ ꯃꯌꯥ ꯀꯥꯔꯤꯉꯩ ꯇꯥꯟꯖꯥ ꯑꯗꯨꯗ ꯄꯤꯌꯥꯏꯅꯣꯅ ꯀꯅꯥꯒꯨꯝꯕ ꯁꯛꯇꯝ ꯑꯃ ꯍꯥꯏꯐꯦꯠ ꯎꯍꯧꯔꯤ ꯃꯗꯨ ꯎꯕꯗ ꯄꯤꯌꯥꯏꯅꯣꯅ ꯃꯗꯨꯗ ꯂꯦꯝꯕꯅ ꯀꯩꯗꯧꯔꯦ ꯍꯥ ꯀꯩꯁꯨ ꯇꯧꯗꯤꯌꯦ ꯃꯁꯤꯗꯤ ꯇꯨꯝꯃꯁꯤꯁꯦ ꯑꯁꯣꯝꯅ ꯍꯥꯏꯔꯒ ꯂꯦꯝꯕꯗꯤ ꯐꯩꯖꯨꯞ ꯆꯤꯡꯈꯠꯇꯨꯅ ꯇꯨꯝꯈ꯭ꯔꯤ ꯃꯇꯝ ꯑꯗꯨꯗ ꯄꯤꯌꯥꯏꯅꯨꯅ ꯑꯁ ꯀꯔꯤꯅꯣꯅꯦ ꯑꯩꯅ ꯍꯧꯖꯤꯛꯇ ꯎꯈ꯭ꯔꯤꯕꯗꯨꯕꯣ ꯑꯁ ꯑꯣꯟꯊꯣꯛꯅ ꯍꯩꯅꯖꯗꯣꯔꯤꯗ ꯑꯁꯣꯝꯅ ꯈꯜꯂꯒ ꯄꯤꯌꯥꯏꯅꯨꯁꯨ ꯐꯩꯖꯨꯞ ꯆꯤꯡꯈꯠꯇꯨꯅ ꯍꯤꯞꯈ꯭ꯔꯤ ꯇꯨꯝꯊꯕꯗꯤ ꯌꯥꯔꯝꯗꯦ ꯃꯍꯥꯛꯅ ꯇꯥꯈꯤꯕ ꯑꯃꯗꯤ ꯎꯈꯤꯕꯗꯣ ꯀꯔꯤꯅꯣ ꯈꯪꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯤ ꯑꯗꯨꯝꯅ ꯇꯧꯗꯨꯅ ꯃꯇꯝ ꯑꯗꯣ ꯑꯁꯨꯝ ꯍꯧꯖꯤꯟꯈ꯭ꯔꯤ ꯄꯤꯌꯥꯏꯅꯨ ꯀꯔꯤꯁꯨ ꯇꯧꯔꯛꯇ꯭ꯔꯕ ꯑꯗꯨꯗꯗꯤ ꯃꯟ ꯑꯗꯣ ꯎꯔꯨꯟ ꯁꯥꯔꯣꯟ ꯇꯨꯝꯊꯒꯦ ꯇꯧꯔꯛꯏ ꯃꯇꯝ ꯑꯗꯨꯗ ꯂꯩꯀꯥꯏꯗ ꯂꯩꯕ ꯍꯨꯏꯁꯤꯡ ꯑꯗꯣ ꯌꯥꯝꯅ ꯀꯟꯅ ꯀꯞꯄ ꯑꯃꯗꯤ ꯈꯣꯡꯕꯅꯆꯤꯡꯕ ꯀꯌꯥ ꯑꯃ ꯇꯧꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯄꯤꯌꯥꯏꯅꯨꯗꯣ ꯃꯃꯤꯠ ꯈꯪꯄꯥꯡ ꯄꯥꯡꯊꯣꯔꯛꯂꯤ ꯑꯗꯨꯒ ꯍꯨꯏꯁꯤꯡꯅ ꯀꯞꯂꯤꯕ ꯑꯃꯗꯤ ꯈꯣꯡꯂꯤꯕꯗꯣ ꯃꯍꯥꯛꯁꯨ ꯇꯥꯔꯤ ꯈꯣꯟꯖꯦꯜꯁꯤꯡ ꯑꯗꯨ ꯇꯥꯕꯗ ꯃꯁꯥꯗꯣ ꯇꯧꯐꯝ ꯂꯥꯛꯐꯝ ꯈꯪꯗꯦ ꯀꯔꯤꯒꯨꯝꯕ ꯇꯝꯊꯤꯕ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯂꯒꯗꯕꯒꯨꯝ ꯃꯁꯥꯗ ꯐꯥꯎꯔꯤ ꯑꯗꯨꯒ ꯃꯁꯥꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯩꯈꯤꯗꯕꯒꯤ ꯌꯥꯝꯅ ꯆꯥꯛꯄꯒꯤ ꯃꯩꯆꯥꯛ ꯑꯗꯣ ꯐꯥꯎꯕꯒꯨꯝ ꯃꯁꯥ ꯑꯗꯣ ꯏꯁꯣꯟ ꯁꯣꯟꯊꯕꯒꯨꯝꯁꯨ ꯇꯧꯔꯤ ꯇꯧꯔꯛꯂꯤꯕ ꯃꯑꯣꯡ ꯑꯗꯨꯗ ꯄꯤꯌꯥꯏꯅꯨ ꯇꯨꯝꯐꯝ ꯑꯃꯠꯇ ꯈꯪꯗꯦ ꯃꯁꯥ ꯑꯗꯣ ꯈꯣꯏꯔꯥꯡꯅꯔꯤ ꯃꯇꯝ ꯑꯗꯨꯗ ꯄꯤꯌꯥꯏꯅꯨꯅ ꯂꯦꯝꯕꯕꯨ ꯑꯃꯨꯛ ꯍꯧꯗꯣꯛꯏ ꯑꯗꯨꯒ ꯍꯨꯏꯁꯤꯡꯅ ꯀꯞꯂꯤꯕꯁꯦ ꯀꯔꯤꯒꯤꯅꯣ ꯅꯈꯣꯏꯒꯤ ꯂꯩꯀꯥꯏꯁꯤꯕꯨ ꯑꯁꯨꯝꯅꯁꯨ ꯍꯦꯛ ꯇꯧꯕ꯭ꯔꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯂꯦꯝꯕꯗꯤ ꯇꯧꯕꯅꯤ ꯋꯥ ꯉꯥꯡꯉꯅꯨꯀꯣ ꯑꯁꯣꯝꯅ ꯍꯥꯏꯔꯝꯃꯒ ꯑꯗꯨꯃꯛ ꯇꯨꯝꯈꯤ ꯄꯤꯌꯥꯏꯅꯨ ꯀꯔꯤ ꯑꯃꯠꯇ ꯍꯥꯏꯗ꯭ꯔꯤ ꯃꯁꯤꯗꯒꯤꯗꯤ ꯍꯨꯏꯁꯤꯡ ꯈꯣꯡꯂꯝꯕ ꯀꯞꯂꯝꯕ ꯑꯗꯨꯁꯨ ꯇꯞꯅ ꯐꯈ꯭ꯔꯤ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯤ ꯃꯁꯤꯗꯒꯤꯗꯤ ꯄꯤꯌꯥꯏꯅꯨꯁꯨ ꯑꯗꯨꯃꯛ ꯍꯤꯞꯊꯈ꯭ꯔꯤ ꯑꯗꯨꯝꯅ ꯇꯧꯗꯨꯅ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯤ ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ ꯑꯌꯨꯛ ꯑꯉꯟꯕ ꯑꯗꯨꯗ ꯄꯤꯌꯥꯏꯅꯨ ꯏꯔꯨꯖ ꯃꯥꯏꯊꯖꯗꯨꯅ ꯌꯨꯝꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛ ꯕꯥꯠꯔꯨꯝꯗ ꯏꯔꯨꯖꯅꯕꯒꯤꯗꯃꯛ ꯆꯪꯉꯛꯏ ꯃꯍꯥꯛꯅ ꯑꯗꯨꯝꯅ ꯕꯥꯠꯔꯨꯝꯗ ꯂꯩꯔꯤꯉꯩ ꯃꯍꯥꯛꯅ ꯏꯔꯨꯖꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯑꯁꯣꯝ ꯊꯪꯕ ꯕꯥꯠꯔꯨꯝꯒꯤ ꯊꯣꯡ ꯑꯗꯨꯗ ꯀꯣꯛ ꯂꯥꯎꯅ ꯊꯤꯜꯂꯛꯏ ꯃꯇꯝ ꯑꯗꯨꯗ ꯄꯤꯌꯥꯏꯅꯨꯅ ꯀꯅꯥꯅꯣ ꯑꯩ ꯂꯩꯔꯤꯌꯦ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯊꯤꯜꯂꯝꯕꯗꯣ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯤ ꯃꯁꯤꯗꯒꯤꯗꯤ ꯑꯃꯨꯛ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯃꯨꯛꯀꯁꯨ ꯀꯣꯛ ꯊꯤꯜꯂꯛꯏ ꯃꯗꯨꯗ ꯄꯤꯌꯥꯏꯅꯨꯅ ꯀꯅꯥ ꯑꯣꯏꯔꯕꯖꯥꯠꯅꯣꯅꯦ ꯈꯟꯗꯨꯅ ꯃꯍꯥꯛꯅ ꯊꯣꯡ ꯑꯗꯣ ꯍꯥꯡꯗꯨꯅ ꯌꯦꯡꯉꯤ ꯑꯗꯨꯝꯅ ꯌꯦꯡꯕꯗꯗꯤ ꯀꯅꯥ ꯑꯃꯠꯇ ꯂꯩꯔꯝꯗꯦ ꯄꯤꯌꯥꯏꯅꯨ ꯃꯁꯥꯗ ꯆꯤꯡꯅꯕ ꯑꯃꯒ ꯂꯣꯏꯅꯅ ꯑꯀꯣꯏꯕꯗꯨꯗ ꯉꯥꯏꯍꯥꯛ ꯌꯦꯡꯂꯝꯂꯒ ꯊꯣꯡ ꯑꯗꯣ ꯑꯃꯨꯛ ꯂꯣꯟꯁꯤꯜꯂꯒ ꯃꯍꯥꯛꯀꯤ ꯏꯔꯨꯖꯕꯗꯣ ꯃꯈꯥ ꯆꯠꯊꯔꯤ ꯑꯗꯨꯝꯅ ꯃꯍꯥꯛꯅ ꯏꯔꯨꯖꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯀꯣꯛꯊꯛꯂꯣꯝꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯈꯣꯔꯣꯛ ꯈꯣꯠꯇꯨꯅ ꯆꯠꯄꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯏ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕ ꯑꯗꯨꯗ ꯃꯍꯥꯛꯅ ꯕꯥꯠꯔꯨꯝ ꯑꯗꯨꯒꯤ ꯃꯊꯛꯇ ꯌꯦꯡꯈꯠꯂꯛꯄꯗꯗꯤ ꯀꯔꯤꯒꯨꯝꯕ ꯈꯣꯠꯆꯤꯟꯅ ꯈꯣꯠꯈꯤꯕꯒꯤ ꯃꯩꯒꯨꯝꯕ ꯑꯃ ꯆꯠꯇꯨꯅ ꯂꯩꯔꯝꯃꯤ ꯃꯩ ꯑꯗꯨꯗ ꯃꯍꯥꯛꯅ ꯀꯔꯤꯅꯣ ꯑꯁꯤꯗꯤ ꯀꯔꯝꯕ ꯁꯥꯟꯅ ꯈꯣꯠꯂꯤꯖꯥꯠꯅꯣꯅꯦ ꯑꯁꯤꯕꯨ ꯃꯣꯏꯒꯤ ꯔꯪ ꯍꯥꯏꯕꯁꯤꯡꯅꯒ ꯃꯤꯂꯝꯗ꯭ꯔꯕꯖꯥꯠꯂꯣ ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯃꯍꯥꯛꯅ ꯌꯦꯡꯈꯠꯇꯨꯅ ꯂꯩꯔꯤꯉꯩ ꯃꯍꯥꯛꯀꯤ ꯃꯈꯣꯡ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯃꯤꯑꯣꯏꯕꯒꯤ ꯈꯨꯠꯁꯨ ꯃꯥꯟꯕ ꯑꯃꯅ ꯏꯪ ꯂꯥꯎꯅ ꯇꯥꯞ ꯂꯥꯎꯅ ꯄꯥꯏꯔꯛꯏ ꯑꯗꯨꯅ ꯄꯥꯏꯔꯛꯄ ꯑꯗꯨꯗ ꯃꯍꯥꯛꯅ ꯃꯈꯥꯔꯣꯝꯗ ꯈꯪꯌꯦꯡ ꯌꯦꯡꯊꯔꯨꯕꯗꯗꯤ ꯃꯍꯥꯛꯅ ꯌꯥꯟꯗꯨꯅ ꯊꯝꯕ ꯐꯗꯤ ꯑꯗꯣ ꯃꯍꯥꯛꯀꯤ ꯈꯣꯡꯅꯝꯗ ꯇꯥꯁꯟꯕ ꯑꯣꯏꯔꯝꯂꯦ ꯑꯗꯨꯝꯅ ꯃꯍꯥꯛꯅ ꯇꯧꯕ ꯑꯗꯨꯗ ꯃꯍꯥꯛꯇꯤ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯊꯣꯛꯂꯨꯔꯤ ꯃꯍꯥꯛꯅ ꯑꯗꯨꯝꯅ ꯕꯥꯠꯔꯨꯝ ꯑꯗꯨꯗ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯈꯤꯕꯒꯤ ꯃꯈꯣꯜ ꯑꯗꯨ ꯇꯥꯕꯗ ꯂꯦꯝꯕ ꯑꯃꯗꯤ ꯂꯩꯁꯅꯥꯗꯣ ꯕꯥꯠꯔꯨꯝ ꯔꯣꯝꯗ ꯆꯦꯟꯁꯤꯜꯂꯛꯏ ꯑꯗꯨꯒ ꯄꯤꯌꯥꯏꯅꯨꯕꯨ ꯀꯟꯅ ꯀꯧꯔꯤ ꯃꯁꯤꯗꯒꯤ ꯄꯤꯌꯥꯏꯅꯨꯁꯨ ꯊꯣꯡ ꯑꯗꯣ ꯍꯥꯡꯇꯣꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯂꯦꯝꯕꯅ ꯀꯩꯗꯧꯔꯦ ꯍꯥ ꯑꯗꯨ ꯀꯟꯅ ꯂꯥꯎꯔꯤꯗꯨꯕꯨ ꯀꯩꯗꯧꯔꯒꯦꯕ ꯀꯩꯁꯨ ꯅꯠꯇꯤꯌꯦ ꯑꯩꯒꯤ ꯈꯣꯡꯗ ꯐꯗꯤꯅ ꯇꯥꯔꯛꯄ ꯑꯗꯨꯗ ꯈꯪꯉꯨꯔꯕ
ꯋꯥ ꯑꯗꯨ ꯇꯥꯕꯗ ꯂꯩꯁꯅꯥꯅ ꯏꯃꯧꯗꯤ ꯑꯟꯊꯣꯛꯅ ꯃꯤꯄꯥꯏ ꯆꯥꯎꯒꯜꯂꯤꯗ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯄꯤꯌꯥꯏꯅꯨ ꯍꯥꯏꯔꯞ ꯏꯀꯥꯏꯔꯞ ꯃꯃꯥꯏ ꯑꯗꯨ ꯅꯣꯟꯊꯩ ꯃꯁꯤꯗꯒꯤ ꯂꯩꯁꯅꯥꯗꯣ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯤ ꯃꯇꯝ ꯑꯗꯨꯗ ꯂꯦꯝꯕꯅ ꯅꯪ ꯁꯤꯗꯤꯕ ꯐꯔꯦ ꯐꯔꯦ ꯏꯔꯨꯖꯕꯗ ꯂꯣꯏꯔꯒꯅ ꯊꯣꯛꯂꯛꯑꯣꯀꯣ ꯑꯗꯨꯝꯅ ꯍꯥꯏꯔꯝꯂꯒ ꯂꯦꯝꯕꯅ ꯆꯠꯈꯤꯒꯦ ꯇꯧꯕꯗ ꯄꯤꯌꯥꯏꯅꯨꯅ ꯑꯝꯇ ꯉꯥꯏꯈꯣ ꯀꯩꯅꯣꯝ ꯌꯦꯡꯉꯨ ꯂꯥꯎꯅꯦ ꯑꯁꯣꯝꯅ ꯍꯥꯏꯗꯨꯅ ꯂꯦꯝꯕꯕꯨ ꯕꯥꯠꯔꯨꯝ ꯃꯅꯨꯡ ꯑꯗꯨꯗ ꯄꯨꯁꯜꯂꯤ ꯃꯗꯨꯗ ꯂꯦꯝꯕꯅ ꯑꯩ ꯕꯥꯠꯔꯨꯝ ꯃꯅꯨꯡꯁꯤꯗꯕꯨ ꯔꯣꯃꯥꯟꯁꯇꯤ ꯅꯩꯔꯦꯅꯦ ꯍꯥ ꯑꯁ ꯑꯗꯨꯒꯤ ꯅꯠꯇꯦꯁꯦ ꯇꯨ ꯃꯊꯛꯀ ꯌꯦꯡꯈꯠꯂꯣ ꯑꯗꯨꯝꯅ ꯍꯥꯏꯔꯒ ꯄꯤꯌꯥꯏꯅꯨꯅ ꯃꯊꯛꯂꯣꯝꯗ ꯌꯦꯡꯈꯠꯂꯛꯄ ꯃꯇꯝꯗꯗꯤ ꯉꯁꯥꯏ ꯃꯍꯥꯛꯅ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃꯅ ꯈꯣꯠꯈꯤꯕꯒꯤ ꯃꯩ ꯇꯥꯗꯨꯅ ꯂꯩꯍꯧꯕꯗꯣ ꯇꯥꯔꯝꯗ꯭ꯔꯤ ꯁꯤꯠ ꯅꯥꯟꯗꯨꯅ ꯂꯩꯔꯝꯂꯤ ꯃꯗꯨꯗ ꯂꯦꯝꯕꯅ ꯀꯩꯗꯧꯔꯒꯦ ꯍꯥ ꯑꯁꯤ ꯀꯩꯗꯧꯔꯒꯦ ꯃꯁꯤꯗꯤꯕ ꯂꯣꯏꯁꯤꯜꯂꯣ ꯊꯣꯛꯂꯛꯑꯣꯀꯣ ꯏꯕꯥꯅꯤ ꯉꯁꯤꯗꯤ ꯀꯣꯏꯕ ꯆꯠꯂꯨꯁꯤ ꯃꯗꯨꯗ ꯄꯤꯌꯥꯏꯅꯨꯅ ꯑꯁ ꯌꯥꯔꯣꯏꯗ ꯂꯨꯍꯣꯡꯕ ꯅꯣꯡ ꯅꯤꯅꯤꯗ ꯉꯥꯏꯔꯤꯉꯩꯁꯤꯗꯕꯨ ꯑꯣ ꯉꯥꯏꯁꯤꯔꯣ ꯊꯣꯛꯂꯛꯑꯣꯀꯣ ꯑꯁꯣꯝꯅ ꯍꯥꯏꯔꯝꯂꯒ ꯂꯦꯝꯕꯗꯣ ꯑꯗꯨꯃꯛ ꯊꯣꯛꯈ꯭ꯔꯤ ꯄꯤꯌꯥꯏꯅꯨ ꯇꯧꯔꯤꯕ ꯃꯑꯣꯡꯁꯤꯡ ꯑꯗꯨꯗ ꯃꯍꯥꯛꯇꯤ ꯄꯨꯡꯉꯛ ꯉꯛꯄꯅ ꯂꯣꯏꯔꯤ ꯍꯧꯖꯤꯛꯇ ꯈꯣꯠꯄꯒꯤ ꯃꯃꯤ ꯇꯥꯍꯧꯕ ꯑꯗꯨꯅ ꯈꯣꯠꯂꯝꯗꯕ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯈꯣꯡꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯄꯥꯏꯔꯛꯄꯒꯤ ꯃꯑꯣꯡꯗ ꯇꯧꯔꯛꯈꯤꯕ ꯑꯗꯨꯅ ꯐꯗꯤ ꯑꯣꯏꯔꯝꯕ ꯇꯧꯔꯛꯂꯤꯕ ꯃꯑꯣꯡꯁꯤꯡ ꯑꯗꯨꯗ ꯃꯍꯥꯛꯇꯤ ꯇꯧꯐꯝ ꯂꯥꯛꯐꯝ ꯑꯃꯠꯇ ꯈꯪꯗꯦ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕꯁꯤꯡ ꯑꯗꯨꯁꯨ ꯊꯥꯖꯕꯤꯗꯕ ꯑꯗꯨꯗ ꯃꯍꯥꯛ ꯀꯩꯗꯧꯒꯗꯕꯅꯣ ꯍꯥꯏꯕ ꯈꯪꯗ꯭ꯔꯤ ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯃꯉꯣꯟꯗ ꯊꯣꯛꯂꯔꯦ ꯍꯥꯏꯕꯁꯦ ꯃꯍꯥꯛꯅ ꯈꯪꯖꯔꯤ ꯃꯁꯤꯗꯒꯤ ꯃꯍꯥꯛ ꯕꯥꯠꯔꯨꯝ ꯑꯗꯨꯗ ꯀꯨꯏꯅ ꯂꯩꯕ ꯇꯜꯂꯗꯨꯅ ꯃꯍꯥꯛ ꯏꯔꯨꯖꯕꯗ ꯂꯣꯏꯁꯤꯜꯂꯒ ꯃꯄꯥꯟꯂꯣꯝꯗ ꯊꯣꯔꯛꯂꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯃꯍꯥꯛ ꯃꯐꯤ ꯃꯔꯣꯟ ꯐꯖꯅ ꯁꯦꯠ ꯆꯥꯔꯕꯒꯤ ꯇꯨꯡꯗ ꯆꯥꯛꯈꯨꯝꯗ ꯆꯥ ꯂꯣꯟꯗꯨꯅ ꯂꯩꯔꯤ ꯃꯇꯝ ꯑꯗꯨꯗ ꯃꯅꯦꯝꯄꯣꯛ ꯂꯩꯁꯅꯥꯗꯣ ꯆꯪꯁꯤꯜꯂꯛꯂꯤ ꯑꯗꯨꯒ ꯅꯪꯒꯤ ꯆꯥꯗꯨꯕꯨ ꯂꯣꯏꯗ꯭ꯔꯤꯕ꯭ꯔꯣ ꯁꯦ ꯆꯤꯅꯤ ꯂꯩꯇꯕꯅꯤ ꯏꯃꯥꯅ ꯂꯩꯔꯛꯂꯤꯕꯅꯤ ꯑꯗꯨꯝꯅ ꯍꯥꯏꯗꯨꯅ ꯆꯤꯅꯤ ꯑꯗꯣ ꯃꯃꯧ ꯅꯨꯄꯤ ꯄꯤꯌꯥꯏꯅꯨꯗ ꯄꯤꯔꯤ ꯃꯇꯝ ꯑꯗꯨꯗ ꯄꯤꯌꯥꯏꯅꯨꯅ ꯆꯤꯅꯤ ꯑꯗꯣ ꯂꯧꯁꯤꯜꯂꯒ ꯆꯤꯅꯤꯒꯤ ꯀꯧꯇꯥ ꯑꯗꯨꯗ ꯆꯤꯅꯤ ꯑꯗꯣ ꯂꯣꯏꯅ ꯍꯩꯖꯤꯟꯗꯨꯅ ꯍꯩꯖꯤꯜꯂꯤ ꯃꯁꯤꯗꯒꯤ ꯂꯩꯁꯅꯥꯗꯣ ꯃꯃꯧꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯂꯒ ꯃꯣꯃꯣ ꯅꯣꯛꯇꯨꯅ ꯆꯠꯈꯤ ꯃꯇꯝ ꯑꯗꯨꯗ ꯄꯤꯌꯥꯏꯅꯨꯅ ꯀꯔꯤꯅꯣ ꯑꯩꯈꯣꯏ ꯏꯅꯦꯝꯄꯣꯛꯁꯤꯅ ꯑꯩꯉꯣꯟꯗ ꯃꯣꯃꯣ ꯅꯣꯛꯂꯝꯃꯒ ꯆꯠꯈꯤꯁꯤꯕꯣ ꯑꯁꯣꯝꯅ ꯈꯟꯗꯨꯅ ꯃꯍꯥꯛꯅ ꯆꯤꯅꯤ ꯑꯗꯣ ꯍꯥꯟꯕ ꯂꯣꯏꯔꯒ ꯃꯊꯛꯇ ꯊꯥꯡꯒꯠꯈ꯭ꯔꯕ ꯃꯇꯨꯡ ꯆꯥ ꯑꯗꯣ ꯂꯣꯟꯕ ꯂꯣꯏꯁꯤꯟꯅꯅꯕ ꯍꯣꯠꯅꯔꯤ ꯃꯇꯝ ꯑꯗꯨꯗ ꯄꯤꯌꯥꯏꯅꯨꯒꯤ ꯃꯇꯨꯡꯂꯣꯝꯗ ꯑꯃꯨꯛꯀꯁꯨ ꯀꯅꯥꯒꯨꯝꯕ ꯑꯃ ꯐꯠ ꯂꯥꯎꯅ ꯆꯠꯈꯤꯕꯒꯤ ꯁꯥꯍꯨꯝ ꯐꯪꯉꯤ ꯍꯟꯗꯛꯃꯨꯛꯇꯤ ꯄꯤꯌꯥꯏꯅꯨ ꯀꯔꯤꯅꯣꯅꯦ ꯈꯟꯗꯨꯅ ꯑꯃꯨꯛ ꯌꯦꯡꯊꯣꯔꯛꯄꯗꯗꯤ ꯉꯔꯥꯡ ꯅꯍꯥꯟꯒꯤ ꯃꯇꯧꯒꯨꯝ ꯃꯍꯥꯛꯀꯤ ꯃꯅꯦꯝꯄꯣꯛꯇꯣ ꯃꯅꯦꯝꯄꯣꯛꯀꯤ ꯀꯥꯗ ꯆꯠꯈꯤꯕꯗꯣ ꯃꯍꯥꯛꯅ ꯎꯔꯤ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯃꯅꯦꯝꯄꯣꯛꯅ ꯆꯠꯈꯤꯕ ꯑꯗꯨꯒꯤ ꯃꯥꯏꯀꯩꯗ ꯃꯍꯥꯛꯅ ꯑꯗꯨꯃꯛ ꯏꯟꯅꯗꯨꯅ ꯂꯥꯛꯏ ꯃꯅꯦꯝꯄꯣꯛꯅ ꯃꯍꯥꯛꯀꯤ ꯀꯥꯗ ꯆꯪꯈꯤꯕ ꯑꯗꯨꯗ ꯄꯤꯌꯥꯏꯅꯨꯅ ꯉꯔꯥꯡꯁꯨ ꯑꯩꯒꯤ ꯇꯨꯡꯗ ꯁꯝꯃꯒ ꯆꯠꯈꯤ ꯑꯗꯨꯒ ꯏꯅꯦꯝꯄꯣꯛꯀꯤ ꯀꯥꯗ ꯍꯦꯛꯇꯃꯛ ꯆꯪꯈꯤꯕ ꯃꯁꯤꯕꯨ ꯏꯃꯥ ꯑꯣꯏꯔꯗ꯭ꯔꯅꯦ ꯑꯗꯨꯝꯅ ꯈꯟꯗꯨꯅ ꯂꯩꯔꯤꯉꯩ ꯃꯍꯥꯛꯀꯤ ꯃꯅꯦꯝꯄꯣꯛꯇꯤ ꯃꯥꯡꯒꯣꯜꯂꯣꯝꯗꯒꯤ ꯌꯨꯝꯖꯥꯎꯔꯣꯝꯗ ꯆꯪꯉꯛꯏ ꯑꯗꯨꯒ ꯑꯩꯃꯥ ꯄꯤꯌꯥꯏꯅꯨ ꯀꯩꯗꯧꯔꯕ ꯅꯪꯗꯤ ꯁꯤꯗ ꯀꯅꯥ ꯌꯦꯡꯉꯤꯅꯣ ꯅꯪꯕꯣ ꯏꯃꯥ ꯍꯧꯗꯣꯡ ꯑꯃ ꯂꯥꯝꯕ ꯑꯗꯨ ꯌꯦꯡꯉꯝꯕꯅꯤ ꯅꯪꯕꯨ ꯍꯧꯗꯣꯡꯁꯦ ꯑꯃꯨꯛꯇ ꯎꯗ꯭ꯔꯤꯕ꯭ꯔꯥꯅꯦ ꯎꯏꯌꯦ ꯏꯃꯥ ꯍꯧꯖꯤꯛꯀꯤ ꯍꯧꯗꯣꯡꯗꯨꯗꯤꯅꯦ ꯌꯥꯝ ꯅꯨꯡꯁꯤꯕ ꯑꯣ ꯐꯔꯦ ꯆꯠꯂꯥꯛꯑꯣꯁꯦ ꯆꯥꯗꯨꯕꯨ ꯀꯝꯗꯧꯔꯒꯦ ꯂꯣꯏꯍꯧꯔꯕꯅꯤ ꯏꯃꯥ ꯍꯩꯗꯧꯗ ꯉꯥꯏꯔꯕꯅꯤ ꯍꯣ ꯂꯥꯛꯑꯣ ꯑꯗꯨꯝꯅ ꯂꯩꯁꯅꯥꯅ ꯃꯃꯧ ꯅꯨꯄꯤ ꯄꯤꯌꯥꯏꯅꯨꯕꯨ ꯆꯥꯛꯈꯨꯝꯂꯣꯝꯗ ꯄꯨꯔꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯆꯥ ꯍꯩꯗꯨꯅ ꯃꯊꯪ ꯂꯣꯏꯅ ꯌꯦꯟꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡ ꯄꯤꯌꯥꯏꯅꯨ ꯆꯥꯛ ꯊꯣꯡꯅꯅꯕ ꯑꯃꯨꯛ ꯁꯦꯝ ꯁꯥꯔꯤ ꯃꯍꯥꯛꯅ ꯑꯗꯨꯝꯅ ꯆꯥꯛ ꯊꯣꯡꯗꯨꯅ ꯂꯩꯔꯤꯉꯩ ꯍꯧꯖꯤꯛ ꯃꯍꯥꯛꯅ ꯎꯈꯤꯕ ꯑꯃꯗꯤ ꯃꯍꯥꯛꯅ ꯊꯦꯡꯅꯈꯤꯕꯁꯤꯅ ꯑꯁꯨꯝꯅ ꯅꯤꯡꯁꯤꯡꯉꯤ ꯀꯔꯤꯅꯣꯅꯦ ꯉꯁꯥꯏꯁꯨ ꯕꯥꯠꯔꯨꯝꯗ ꯃꯊꯛꯇ ꯈꯨꯖꯤꯟꯅ ꯈꯣꯠꯄꯒꯤ ꯃꯃꯤ ꯇꯥꯕꯗꯨꯅ ꯃꯤ ꯌꯥꯎꯔꯒ ꯌꯦꯡꯕꯗꯨꯅ ꯍꯦꯛꯇ ꯇꯥꯔꯝꯗꯦ ꯑꯗꯨꯒ ꯑꯩꯒꯤ ꯇꯨꯡꯂꯣꯝꯗꯅ ꯏꯅꯦꯝꯄꯣꯛ ꯆꯠꯈꯤꯕꯗꯨꯅ ꯃꯥꯡꯒꯣꯜꯂꯣꯝꯗꯒꯤ ꯑꯃꯨꯛ ꯆꯪꯉꯛꯏ ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯤꯕꯣ ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯂꯩꯔꯤꯉꯩ ꯒ꯭ꯌꯥꯁ ꯃꯊꯛꯇ ꯊꯥꯡꯒꯠꯂꯤꯕ ꯀꯨꯀꯔ ꯑꯗꯣ ꯌꯥꯝꯅ ꯀꯟꯅ ꯀꯥꯝꯂꯛꯂꯤ ꯀꯨꯀꯔ ꯀꯥꯝꯂꯛꯄꯒꯤ ꯃꯈꯣꯜ ꯑꯗꯨꯗ ꯄꯤꯌꯥꯏꯅꯨꯗꯣ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯊꯣꯛꯂꯨꯔꯤ ꯃꯇꯝ ꯑꯗꯨꯗ ꯂꯦꯝꯕ ꯂꯩꯁꯅꯥ ꯑꯃꯗꯤ ꯊꯣꯏꯕ ꯃꯈꯣꯏ ꯃꯄꯥ ꯃꯆꯥ ꯄꯨꯝꯅꯃꯛ ꯑꯗꯣ ꯌꯥꯝꯅ ꯍꯧꯅ ꯅꯣꯛꯏ ꯄꯤꯌꯥꯏꯅꯨꯅ ꯑꯗꯨꯝꯅ ꯀꯨꯀꯔ ꯀꯥꯝꯕꯒꯤ ꯂꯥꯎꯕ ꯑꯗꯨꯗ ꯃꯇꯝ ꯑꯗꯨꯗ ꯂꯩꯁꯅꯥꯗꯣ ꯆꯪꯁꯤꯜꯂꯛꯂꯤ ꯑꯗꯨꯒ ꯅꯪꯕꯨ ꯀꯨꯀꯔ ꯀꯥꯝꯕꯁꯤꯕꯨ ꯑꯃꯨꯛꯀ ꯊꯦꯡꯅꯗ꯭ꯔꯤꯕ꯭ꯔꯥꯅꯦ ꯑꯗꯨꯛ ꯊꯤꯅ ꯈꯪꯂꯤꯕꯗꯨꯕꯣ ꯃꯗꯨꯗ ꯄꯤꯌꯥꯏꯅꯨ ꯏꯀꯥꯏꯔꯞ ꯇꯧꯅ ꯏꯃꯥ ꯉꯁꯤꯅ ꯑꯍꯥꯟꯕꯅꯤ ꯍꯣ ꯐꯔꯦꯁꯦ ꯏꯟꯖꯥꯡꯗꯣ ꯏꯃꯥ ꯁꯦꯝꯂꯛꯑꯒꯦ ꯑꯗꯨꯝꯅ ꯇꯧꯗꯨꯅ ꯏꯟꯖꯥꯡ ꯁꯦꯝꯕꯗꯣ ꯌꯥꯎꯁꯜꯂꯤ ꯃꯇꯝ ꯑꯗꯨꯗ ꯄꯤꯌꯥꯏꯅꯨꯅ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯃꯍꯥꯛꯀꯤ ꯃꯅꯦꯝꯄꯣꯛ ꯂꯩꯁꯅꯥꯗ ꯋꯥ ꯈꯔ ꯍꯧꯗꯣꯛꯅꯅꯕꯒꯤꯗꯃꯛꯇ ꯇꯧꯔꯤ ꯏꯃꯥ ꯀꯔꯤꯒꯨꯝꯕ ꯑꯝꯇ ꯍꯪꯖꯒꯦꯕ ꯍꯥꯏꯌꯨꯅꯦ ꯀꯔꯤꯅꯣ ꯅꯪꯅ ꯀꯣꯏꯔꯤꯕꯗꯨꯕꯣ
ꯁꯠ ꯍꯦꯛꯇ ꯍꯥꯏꯌꯨ ꯉꯔꯥꯡꯅꯦ ꯑꯩꯅ ꯇꯨꯝꯗꯨꯅ ꯂꯩꯔꯤꯉꯩꯗ ꯑꯁꯣꯝꯒꯤ ꯃꯄꯥꯟꯂꯣꯝꯗꯅꯦ ꯑꯗꯨꯝꯅ ꯃꯍꯥꯛꯅ ꯌꯥꯝꯅ ꯀꯣꯏꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯂꯦꯝꯕꯗꯣ ꯄꯔꯞ ꯄꯔꯞ ꯆꯪꯉꯛꯏ ꯑꯗꯨꯒ ꯆꯥꯛ ꯂꯣꯏꯗ꯭ꯔꯤꯕꯣ ꯍꯧꯖꯤꯛ ꯐꯥꯎꯕꯣ ꯑꯁ ꯆꯥꯛ ꯂꯥꯝꯃꯀꯥꯟꯁꯤꯗ ꯏꯃꯥ ꯑꯩ ꯄꯥꯕꯨꯡꯒ ꯊꯕꯛ ꯑꯃ ꯊꯥꯔꯤ ꯑꯗꯨ ꯆꯠꯂꯨꯈꯤꯒꯦ ꯍꯜꯂꯛꯄꯗ ꯆꯥꯛ ꯂꯣꯏꯔꯝꯃꯨꯀꯣ ꯑꯩ ꯊꯕꯛ ꯑꯇꯣꯞꯄ ꯑꯃ ꯆꯠꯀꯗꯕ ꯂꯩꯌꯦꯕ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯍꯜꯂꯛꯄꯁꯨ ꯌꯥꯏ ꯆꯥꯛꯇ ꯂꯣꯏꯁꯤꯜꯂꯝꯃꯨ ꯑꯗꯨꯝꯅ ꯂꯦꯝꯕꯅ ꯐꯔꯛ ꯇꯥꯁꯤꯜꯂꯛꯄ ꯑꯗꯨꯗꯒꯤꯗꯤ ꯄꯤꯌꯥꯏꯅꯨꯅ ꯍꯥꯏꯒꯦ ꯇꯧꯔꯝꯕ ꯋꯥꯐꯝ ꯑꯗꯣ ꯂꯦꯝꯕꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯐꯝ ꯑꯗꯣꯝꯗ ꯂꯣꯏꯅꯃꯛ ꯋꯥꯈꯜ ꯊꯝꯈꯤꯕꯅ ꯇꯝꯒꯦ ꯇꯧꯔꯝꯕ ꯄꯥꯎꯗꯨꯁꯨ ꯇꯝꯈꯤꯗ꯭ꯔꯤ ꯆꯥꯛ ꯂꯣꯏꯁꯤꯟꯅꯕ ꯂꯣꯝꯗ ꯑꯣꯟꯁꯤꯟꯗꯨꯅ ꯆꯥꯛ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯗꯨꯅ ꯂꯩꯈ꯭ꯔꯤ ꯑꯗꯨꯕꯨ ꯄꯤꯌꯥꯏꯅꯨꯒꯤ ꯃꯅꯦꯝꯄꯣꯛ ꯑꯣꯏꯔꯤꯕ ꯂꯩꯁꯅꯥꯗꯤ ꯄꯤꯌꯥꯏꯅꯨꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯗꯣ ꯃꯍꯥꯛꯅ ꯈꯖꯤꯛꯇꯪ ꯋꯥ ꯍꯧꯗꯣꯔꯛꯄꯗꯨꯗ ꯂꯣꯏꯅꯃꯛ ꯚꯥꯞ ꯇꯥꯈ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯋꯥꯐꯝ ꯑꯗꯣ ꯂꯩꯊꯣꯛꯅꯕꯒꯤꯗꯃꯛ ꯃꯍꯥꯛꯅ ꯀꯥꯎꯁꯤꯟꯅꯗꯨꯅ ꯂꯩꯈꯤꯕꯅꯤ ꯑꯗꯨꯝꯅ ꯇꯧꯗꯨꯅ ꯃꯇꯝ ꯑꯗꯣ ꯍꯧꯈ꯭ꯔꯤ ꯍꯧꯖꯤꯛꯇꯤ ꯆꯥꯛ ꯆꯥꯕ ꯂꯣꯏꯅꯔꯕ ꯃꯇꯨꯡ ꯄꯤꯌꯥꯏꯅꯨꯒꯤ ꯃꯅꯦꯝꯄꯣꯛ ꯂꯩꯁꯅꯥꯒꯤꯅ ꯃꯀꯨꯕꯣꯛ ꯑꯣꯏꯔꯤꯕ ꯊꯣꯏꯕꯁꯨ ꯃꯍꯥꯛꯀꯤ ꯑꯣꯐꯤꯁ ꯆꯠꯈ꯭ꯔꯤ ꯑꯗꯨꯒ ꯂꯦꯝꯕꯁꯨ ꯃꯄꯥꯕꯨꯡ ꯊꯣꯏꯕꯅ ꯁꯤꯟꯅꯔꯝꯕ ꯊꯕꯛ ꯑꯗꯣ ꯆꯠꯅꯅꯕꯒꯤꯗꯃꯛꯇ ꯑꯗꯨꯃꯛ ꯊꯣꯛꯈ꯭ꯔꯤ ꯍꯧꯖꯤꯛ ꯌꯨꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯍꯥꯏꯕꯕꯨ ꯄꯤꯌꯥꯏꯅꯨ ꯑꯃꯗꯤ ꯂꯩꯁꯅꯥ ꯃꯈꯣꯏ ꯑꯅꯤ ꯈꯛꯇꯅꯤ ꯃꯇꯝ ꯑꯗꯨꯗ ꯄꯤꯌꯥꯏꯅꯨꯗꯤ ꯃꯍꯥꯛꯀꯤ ꯀꯥꯗ ꯐꯣꯟ ꯃꯦꯠꯇꯨꯅ ꯂꯩꯔꯤ ꯂꯩꯁꯅꯥꯁꯨ ꯇꯤꯚꯤ ꯀꯥꯗ ꯇꯤꯚꯤ ꯌꯦꯡꯗꯨꯅ ꯂꯩꯔꯤ ꯃꯇꯝ ꯑꯗꯨꯗ ꯄꯤꯌꯥꯏꯅꯨꯗꯣ ꯑꯁꯨꯃꯛ ꯇꯨꯝꯅꯤꯡꯂꯛꯇꯨꯅ ꯃꯍꯥꯛ ꯇꯨꯝꯊꯣꯛꯂꯨꯔꯤ ꯃꯍꯥꯛꯅ ꯑꯗꯨꯝꯅ ꯍꯦꯛ ꯇꯨꯝꯊꯕꯒ ꯃꯍꯥꯛꯀꯤ ꯐꯃꯨꯡ ꯑꯗꯨꯒꯤ ꯑꯣꯏꯔꯣꯝ ꯊꯪꯕ ꯅꯥꯀꯜꯗ ꯀꯔꯤꯒꯨꯝꯕ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯈꯤ ꯃꯇꯝ ꯑꯗꯨꯗ ꯄꯤꯌꯥꯏꯅꯨꯅ ꯀꯔꯤꯅꯣꯅꯦ ꯃꯈꯣꯜ ꯑꯃ ꯇꯥꯔꯤꯕꯁꯤꯕꯣ ꯑꯁꯣꯝꯅ ꯈꯟꯗꯨꯅ ꯃꯍꯥꯛꯅ ꯑꯣꯏꯔꯣꯝ ꯊꯪꯕ ꯁꯥꯏꯠ ꯑꯗꯨꯗ ꯌꯦꯡꯂꯛꯄꯗꯗꯤ ꯀꯔꯤ ꯑꯃꯠꯇ ꯂꯩꯕꯗꯤ ꯎꯗꯦ ꯑꯗꯨꯕꯨ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯃꯀꯣꯛ ꯑꯃ ꯍꯥꯏꯐꯦꯠꯇꯪ ꯂꯤꯈꯠꯂꯛꯂꯒ ꯃꯆꯤꯠ ꯑꯣꯏꯅ ꯎꯕꯗꯣ ꯃꯍꯥꯛꯅ ꯎꯔꯤ ꯃꯗꯨ ꯎꯕꯗ ꯃꯍꯥꯛꯅ ꯀꯅꯥꯒꯨꯝꯕ ꯑꯃ ꯑꯁꯤꯗ ꯐꯝꯗꯨꯅ ꯂꯩꯔꯤ ꯍꯥꯏꯕꯗꯣ ꯈꯪꯕꯗꯒꯤ ꯃꯍꯥꯛꯅ ꯃꯃꯥꯌꯥꯗꯣ ꯅꯣꯟꯊꯗꯨꯅ ꯌꯦꯡꯂꯛꯄꯗꯗꯤ ꯑꯃꯨꯛ ꯂꯩꯔꯝꯗ꯭ꯔꯤ ꯃꯍꯥꯛꯅ ꯑꯗꯨꯝꯅ ꯌꯦꯡꯂꯛꯄꯗ ꯂꯩꯔꯝꯗꯕ ꯑꯗꯨꯗ ꯄꯤꯌꯥꯏꯅꯨꯅ ꯍꯩꯃꯥ ꯍꯧꯖꯤꯛꯇ ꯁꯤꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯩꯈꯤꯕꯗꯥꯏꯅꯦ ꯑꯁꯣꯝꯅ ꯈꯟꯗꯨꯅ ꯃꯍꯥꯛ ꯑꯁꯨꯝ ꯌꯦꯡꯂꯝꯕꯗꯒꯤ ꯃꯍꯥꯛꯀꯤ ꯀꯥꯡꯈ ꯑꯗꯨꯗ ꯃꯃꯥꯌꯥꯗꯣ ꯅꯣꯟꯊꯗꯨꯅ ꯀꯥꯡꯈꯗꯒ ꯂꯣꯠꯂꯤꯕ ꯖꯥꯠꯂꯥ ꯈꯟꯗꯨꯅ ꯌꯦꯡꯂꯛꯏ ꯑꯗꯨꯝꯅ ꯌꯦꯡꯂꯛꯄꯗꯗꯤ ꯀꯥꯡꯈ ꯑꯗꯨꯗ ꯀꯅꯥ ꯑꯃꯠꯇ ꯂꯩꯔꯝꯗꯦ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯀꯥꯡꯈ ꯑꯗꯨꯗ ꯑꯁꯨꯝ ꯀꯣꯏꯅ ꯌꯦꯡꯂꯛꯄꯗ ꯀꯥꯡꯈ ꯑꯗꯨꯗꯒꯤ ꯐꯃꯨꯡ ꯃꯊꯛꯂꯣꯝꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯀꯥꯈꯤꯕꯗꯣ ꯃꯍꯥꯛꯅ ꯎꯍꯧꯔꯤ ꯃꯗꯨ ꯎꯕꯗꯒꯤ ꯃꯍꯥꯛꯅ ꯃꯃꯥꯌꯥꯗꯣ ꯁꯠ ꯂꯩꯈꯠꯇꯨꯅ ꯃꯇꯨꯡꯂꯣꯝꯗ ꯐꯠ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯂꯛꯄꯗꯗꯤ ꯃꯁꯝ ꯃꯅꯥ ꯏꯐꯥ ꯐꯥꯕ ꯃꯀꯣꯛꯇ ꯏ ꯃꯌꯥꯝ ꯑꯃ ꯍꯩꯊꯗꯨꯅ ꯂꯩꯔꯕ ꯃꯃꯤꯠ ꯃꯅꯥ ꯉꯧꯔꯣꯛ ꯉꯧꯔꯕ ꯃꯃꯥꯏ ꯑꯗꯨꯗꯁꯨ ꯃꯨꯁꯤꯟ ꯃꯨꯅꯥ ꯃꯆꯦꯠ ꯃꯆꯦꯠ ꯀꯤꯟꯊꯔꯕ ꯃꯃꯥꯏ ꯑꯃꯗꯤ ꯉꯛꯁꯪ ꯉꯛꯁꯪ ꯉꯥꯡꯅ ꯃꯌꯤ ꯃꯌꯤ ꯆꯤꯠꯂꯕ ꯌꯦꯡꯕꯗ ꯌꯥꯝꯅ ꯀꯤꯔꯕ ꯅꯨꯄꯤ ꯑꯃꯒꯤ ꯁꯛꯇꯝ ꯑꯃ ꯃꯍꯥꯛꯀꯤ ꯃꯃꯥꯏ ꯃꯄꯥꯃꯛꯇꯗ ꯂꯩꯔꯝꯂꯤ ꯑꯗꯨꯃ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯄꯤꯌꯥꯏꯅꯨꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯒ ꯆꯦꯟꯈꯤꯅꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯎꯔꯤꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯁꯛꯇꯝ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯆꯅꯞ ꯆꯅꯞ ꯂꯥꯎꯔꯕ ꯃꯨꯁꯤꯟ ꯃꯨꯔꯕ ꯃꯍꯥꯛꯀꯤ ꯃꯈꯨꯠ ꯑꯗꯨꯅ ꯄꯤꯌꯥꯏꯅꯨꯒꯤ ꯃꯈꯧꯔꯤ ꯆꯔꯝ ꯑꯗꯨꯗ ꯃꯦꯠꯁꯜꯂꯛꯇꯨꯅ ꯃꯣꯟꯒ ꯄꯥꯅꯅ ꯅꯝꯁꯤꯟꯗꯨꯅ ꯊꯝꯃꯤ ꯑꯗꯨꯝꯅ ꯇꯧꯔꯤꯉꯩ ꯃꯍꯥꯛ ꯑꯁꯦ ꯐ꯭ꯔꯪ ꯐ꯭ꯔꯪ ꯆꯣꯡꯗꯨꯅ ꯂꯥꯎꯔꯤ ꯑꯗꯨꯝꯅ ꯃꯍꯥꯛꯅ ꯌꯥꯝꯅ ꯋꯥꯅ ꯑꯋꯥꯕ ꯈꯥꯡꯂꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯈꯧꯔꯤ ꯃꯦꯠꯂꯤꯕ ꯚꯨꯠ ꯅꯨꯄꯤ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯔꯩ ꯑꯗꯣ ꯑꯍꯨꯝ ꯂꯣꯡꯗꯨꯅ ꯇꯤꯡꯊꯣꯔꯛꯂꯤ ꯃꯔꯩ ꯑꯗꯣ ꯁꯤꯟꯗꯨꯔꯃꯨꯛ ꯉꯥꯡꯉꯤ ꯑꯗꯨꯒ ꯃꯃꯤꯠ ꯑꯗꯨꯗꯁꯨ ꯃꯨꯁꯤꯟ ꯃꯨꯁꯜꯂꯛꯂꯤ ꯇꯧꯔꯛꯂꯤꯕ ꯃꯑꯣꯡ ꯑꯗꯨꯗ ꯄꯤꯌꯥꯏꯅꯨ ꯑꯗꯣ ꯃꯍꯥꯛꯅ ꯎꯔꯤꯕ ꯌꯥꯝꯅ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯅꯨꯄꯤ ꯑꯗꯨꯕꯨ ꯂꯥꯛꯇꯅ ꯏꯟꯊꯣꯛꯂꯝꯂꯒ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯈꯤ ꯃꯍꯥꯛꯅ ꯑꯗꯨꯝꯅ ꯂꯥꯎ ꯈꯣꯡꯗꯨꯅ ꯐꯃꯨꯡ ꯑꯗꯨꯗ ꯊꯔꯣ ꯊꯔꯣ ꯑꯣꯜꯂꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛ ꯑꯗꯣ ꯃꯤꯀꯞ ꯊꯣꯔꯛꯂꯤ ꯃꯍꯥꯛꯅ ꯃꯤꯀꯞ ꯊꯣꯔꯛꯄꯗꯗꯤ ꯃꯍꯥꯛꯀꯤ ꯃꯅꯦꯝꯄꯣꯛ ꯂꯩꯁꯅꯥꯗꯣ ꯃꯅꯥꯛꯇ ꯏꯁꯤꯡ ꯒꯤꯂꯥꯁ ꯑꯃ ꯄꯥꯏꯗꯨꯅ ꯂꯦꯞꯇꯨꯅ ꯌꯥꯝꯅ ꯄꯥꯈꯠꯅ ꯂꯩꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯄꯤꯌꯥꯏꯅꯨꯁꯨ ꯅꯤꯡꯁꯥ ꯐꯨꯏꯅ ꯍꯣꯟꯗꯨꯅ ꯑꯩ ꯌꯥꯝꯅ ꯋꯥꯔꯤ ꯏꯃꯥ ꯍꯥꯏꯗꯨꯅ ꯐꯗ꯭ꯔꯥꯛ ꯇꯥꯈ꯭ꯔꯤ ꯂꯩꯁꯅꯥ ꯄꯔꯞ ꯄꯔꯞ ꯆꯪꯁꯤꯟꯗꯨꯅ ꯃꯃꯧ ꯅꯨꯄꯤꯕꯨ ꯄꯥꯝꯈꯠꯂꯤ ꯑꯗꯨꯒ ꯃꯀꯣꯛꯀꯤ ꯂꯋꯥꯏ ꯑꯗꯨꯗ ꯏꯁꯤꯡ ꯊꯥꯗꯨꯅ ꯒ꯭ꯌꯥꯟꯂꯛꯅꯅꯕ ꯍꯣꯠꯅꯔꯤ ꯃꯇꯝ ꯑꯗꯨꯗ ꯄꯤꯌꯥꯏꯅꯨ ꯅꯤꯡꯁꯥ ꯁꯣꯔ ꯊꯕꯦꯠ ꯊꯕꯦꯠ ꯍꯣꯟꯗꯨꯅ ꯏꯃꯥ ꯑꯩꯅ ꯂꯩꯔꯤꯕꯁꯤꯕꯨ ꯀꯗꯥꯏꯗꯅꯣ ꯏꯃꯥ ꯑꯩ ꯌꯥꯝꯅ ꯋꯥꯔꯤ ꯏꯃꯧ ꯏꯕꯦꯝꯃ ꯀꯔꯤꯁꯨ ꯇꯧꯔꯣꯏ ꯅꯪꯕꯨ ꯃꯪ ꯐꯠꯇꯕꯒ ꯃꯪꯂꯨꯔꯕ꯭ꯔꯣ ꯍꯥ ꯍꯧꯖꯤꯛꯀꯤꯗꯨꯕꯨ ꯃꯪꯅꯤ ꯍꯥꯏꯕ ꯑꯗꯨꯝꯅ ꯄꯤꯌꯥꯏꯅꯨꯅ ꯃꯁꯥꯗꯣ ꯌꯥꯝꯅ ꯆꯣꯛꯊꯅ ꯅꯤꯡꯁꯥ ꯐꯨꯏꯅ ꯍꯣꯟꯕ ꯑꯗꯨꯗ ꯂꯩꯁꯅꯥꯗꯣ ꯏꯄꯥ ꯄꯥꯈꯠꯆꯩ ꯃꯁꯤꯗꯒꯤꯗꯤ ꯄꯤꯌꯥꯏꯅꯨꯁꯨ ꯋꯥꯈꯜ ꯇꯥꯔꯛꯂꯗꯨꯅ ꯆꯦꯟꯈꯠꯈꯤꯕ ꯃꯤꯍꯨꯟ ꯆꯥꯅꯤꯡ ꯇꯥꯅ ꯀꯨꯝꯊꯔꯛꯂꯗꯨꯅ ꯋꯥꯈꯜ ꯂꯥꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯄꯤꯌꯥꯏꯅꯨꯅ ꯅꯤꯡꯊꯤꯅ ꯐꯝꯂꯒ ꯃꯍꯥꯛꯀꯤ ꯐꯔꯥ ꯐꯔꯥ ꯇꯥꯔꯕ ꯃꯁꯝ ꯑꯗꯣ ꯆꯦꯠꯅ ꯃꯐꯝ ꯆꯥꯅ ꯄꯨꯟꯁꯤꯟꯗꯨꯅ ꯊꯝꯈ꯭ꯔꯒ ꯃꯅꯦꯝꯕꯣꯛ ꯂꯩꯁꯅꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ ꯏꯃꯥ ꯑꯩ ꯉꯔꯥꯡ ꯅꯍꯥꯟꯗꯒꯤ ꯌꯨꯝꯁꯤꯗꯅꯦ ꯀꯔꯤꯅꯣꯃ ꯑꯗꯨꯃꯛ ꯇꯥꯗꯨꯅ ꯂꯩꯔꯤ
ꯑꯩꯅ ꯍꯦꯛ ꯇꯨꯝꯊꯕꯒ ꯑꯩꯈꯣꯏꯒꯤ ꯀꯥ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕꯤ ꯑꯃ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯍꯦꯛꯇ ꯆꯠꯂꯤ ꯑꯗꯨꯒ ꯀꯞꯁꯨ ꯌꯥꯝꯅ ꯀꯞꯄꯤ ꯑꯩꯅ ꯆꯥꯛ ꯊꯣꯡꯂꯤꯉꯩꯗꯁꯨ ꯇꯨꯡꯗ ꯃꯤ ꯆꯠꯈꯤꯕꯒꯤ ꯁꯥꯎꯝ ꯍꯦꯛꯇꯃꯛ ꯐꯪꯏ ꯄꯤꯌꯥꯏꯅꯨꯒꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯃꯍꯥꯛꯀꯤ ꯃꯅꯦꯝꯄꯣꯛ ꯂꯩꯁꯅꯥꯗꯣ ꯇꯧꯐꯝ ꯂꯥꯛꯐꯝ ꯑꯃꯠꯇ ꯈꯪꯗꯦ ꯀꯔꯤ ꯈꯨꯝꯒꯗꯕꯅꯣ ꯍꯥꯏꯗꯨꯅ ꯃꯃꯥꯏ ꯑꯗꯣ ꯎꯔꯨ ꯎꯔꯨ ꯂꯩꯇꯨꯅ ꯈꯥꯡꯉꯤ ꯃꯇꯝ ꯑꯗꯨꯗ ꯄꯤꯌꯥꯏꯅꯨꯅ ꯏꯃꯥ ꯍꯣꯏꯒꯤ ꯌꯨꯝꯊꯪꯅꯕ ꯁ꯭ꯋꯥꯏꯗꯒ ꯑꯉꯥꯎꯕꯤꯒ ꯂꯩꯕ꯭ꯔꯣ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯄꯤꯌꯥꯏꯅꯨ ꯋꯥꯈꯜ ꯑꯃ ꯁꯠ ꯂꯥꯛꯇꯨꯅ ꯂꯩꯕꯅꯤ ꯁꯤꯗꯒꯤꯅꯦ ꯈꯔ ꯁꯨꯝ ꯆꯠꯂꯒꯅꯦ ꯅꯨꯄꯤ ꯑꯉꯥꯎꯕꯤ ꯑꯃ ꯂꯩꯕꯅꯤ ꯑꯉꯥꯎꯕꯤꯗꯨꯁꯨꯅꯦ ꯄꯨꯔꯥ ꯃꯑꯣꯡ ꯑꯃꯅꯤ ꯑꯩꯈꯣꯏꯒꯤ ꯏꯆꯥꯅꯨꯄꯥ ꯂꯦꯝꯕꯁꯤ ꯃꯁꯤꯗ ꯄꯥꯝꯂꯤꯕꯅꯤ ꯍꯥꯏꯗꯨꯅꯅꯦ ꯌꯨꯝꯁꯤꯗ ꯑꯗꯨꯃꯛ ꯁꯨꯔꯨ ꯁꯨꯔꯨ ꯅꯩꯗꯨꯅ ꯂꯩꯔꯤꯕꯅꯤ ꯑꯩꯈꯣꯏꯅꯁꯨꯅꯦ ꯌꯥꯝꯅ ꯇꯣꯏꯅ ꯇꯥꯜꯂꯤꯕꯅꯤ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗꯁꯨꯅꯦ ꯑꯩꯈꯣꯏꯅ ꯄꯥꯎ ꯄꯤꯕꯗꯒꯤꯅꯦ ꯌꯨꯝꯁꯤꯗ ꯊꯥꯔꯛꯂꯔꯣꯏ ꯍꯥꯏꯗꯨꯅꯅꯦ ꯊꯥꯔꯛꯈꯤꯗ꯭ꯔꯕꯅꯤ ꯑꯗꯣ ꯃꯥꯗꯤ ꯑꯃꯨꯛ ꯂꯥꯛꯄ ꯍꯧꯔꯤ ꯋꯥ ꯑꯣꯏꯔꯦ ꯋꯥꯐꯝ ꯑꯗꯨ ꯄꯤꯌꯥꯏꯅꯨ ꯌꯥꯝ ꯊꯨꯅ ꯊꯥꯖꯕꯗꯤ ꯑꯣꯏꯔꯝꯗꯦ ꯑꯗꯨꯕꯨ ꯃꯍꯥꯛꯇꯤ ꯌꯨꯝ ꯑꯁꯤꯗ ꯂꯥꯛꯄ ꯀꯨꯏꯗ꯭ꯔꯤꯕꯅꯤꯅ ꯋꯥꯐꯝ ꯑꯗꯨꯗ ꯑꯗꯨꯃꯛ ꯊꯥꯖꯕ ꯇꯥꯔꯝꯃꯤ ꯃꯁꯤꯗꯒꯤ ꯃꯅꯦꯝꯄꯣꯛ ꯂꯩꯁꯅꯥꯅ ꯅꯪꯕꯨ ꯋꯥꯈꯜ ꯈꯔ ꯇꯥꯔꯕ꯭ꯔꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯄꯤꯌꯥꯏꯅꯨꯅ ꯍꯣꯏ ꯏꯃꯥ ꯑꯩ ꯀꯔꯤꯁꯨ ꯇꯧꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯐꯃꯨꯡꯗꯒꯤ ꯀꯨꯝꯊꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯂꯩꯁꯅꯥꯅ ꯍꯦ ꯅꯀꯣꯛꯇꯨ ꯉꯥꯎꯅꯤꯅꯦ ꯉꯥꯛ ꯍꯤꯞꯈꯣ ꯏꯃꯥ ꯌꯥꯔꯅꯤꯌꯦ ꯃꯄꯥꯟꯗ ꯐꯤ ꯐꯧꯕꯅꯦ ꯑꯗꯨ ꯑꯝꯇ ꯂꯧꯁꯤꯜꯂꯨꯈꯤꯒꯦ ꯏꯍꯦ ꯑꯗꯣ ꯑꯩꯅ ꯀꯣꯛ ꯂꯧꯁꯤꯜꯂꯨꯔꯒ ꯂꯣꯏꯔꯦꯗꯅ ꯁꯦ ꯉꯥꯏꯍꯥꯛꯇꯪ ꯍꯤꯞꯄꯝꯃꯨꯀꯣ ꯏꯃꯥ ꯂꯧꯁꯤꯜꯂꯨꯒꯦ ꯑꯁꯣꯝꯅ ꯍꯥꯏꯔꯒ ꯂꯩꯁꯅꯥꯗꯣ ꯃꯄꯥꯟꯗ ꯐꯧꯕ ꯐꯤꯁꯤꯡ ꯑꯗꯨ ꯂꯧꯁꯤꯟꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛ ꯆꯠꯈꯤ ꯃꯇꯝ ꯑꯗꯨꯗ ꯄꯤꯌꯥꯏꯅꯨꯅ ꯃꯊꯃꯣꯏꯗ ꯈꯜꯂꯤ ꯏꯅꯦꯝꯄꯣꯛꯅ ꯇꯝꯂꯤꯕ ꯋꯥꯐꯝ ꯑꯁꯦ ꯑꯩ ꯀꯌꯥ ꯊꯥꯖꯕ ꯉꯝꯗꯦ ꯑꯁ ꯊꯥ ꯐꯥꯔꯕꯗꯤ ꯏꯃꯥꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯏꯃꯥꯒ ꯋꯥꯐꯝ ꯑꯁꯦ ꯇꯥꯟꯅꯒꯦ ꯇꯧꯕꯅꯤ ꯑꯣꯟꯊꯣꯛꯅꯁꯨ ꯀꯨꯏꯅ ꯊꯥꯁꯦ ꯐꯥꯈꯤꯗ꯭ꯔꯦꯗ ꯑꯗꯨꯝꯅ ꯈꯟꯗꯨꯅ ꯄꯤꯌꯥꯏꯅꯨ ꯐꯃꯨꯡ ꯑꯗꯨꯗ ꯃꯍꯥꯛ ꯋꯥꯈꯜ ꯃꯑꯣꯟ ꯈꯟꯗꯨꯅ ꯐꯝꯗꯨꯅ ꯂꯩꯈꯤ ꯋꯥꯔꯤ ꯑꯁꯤꯒꯤ ꯑꯍꯥꯟꯕ ꯇꯥꯡꯀꯛ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ ꯋꯥꯔꯤ ꯑꯁꯤ ꯄꯥꯊꯣꯛꯆꯕ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯑꯔꯥꯟ ꯑꯍꯣꯏ ꯌꯥꯎꯔꯕꯁꯨ ꯇꯥꯕꯤꯔꯤꯕꯁꯤꯡꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯒꯅꯤ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ